ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯑꯣꯏꯔꯕꯅꯤꯅꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯃꯨꯛꯕꯥꯡꯒ ꯇꯧꯔꯤꯕ ꯆꯥ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯤ ꯇꯧꯔꯤꯁꯦ ꯊꯣꯡꯉꯦ ꯏꯁꯤꯡ ꯁꯣꯛꯀꯠꯂꯅꯤ ꯑꯗꯨꯒ ꯍꯩꯖꯤꯜꯂꯅꯤ hijau gam gạo đây thì gầm này thế nào morning you work out Sợ lục Cả cá giỏi 있습니다. 잘 해야 돼. 맛은 옷을 해도 되나? 소이더비도 짜 방안이 가라. 거의 파머가 어렵니까? 지금 갔다 오다니 mukbang tꯧꯔꯤꯕ ꯆꯥ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯁꯨꯝ ꯇꯧ ꯂꯣꯏꯁꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯏꯕ ꯁꯤꯅꯤ ꯐꯥꯔꯃꯔꯒꯤ ꯂꯥꯏꯐ ꯍꯥꯏꯁꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯃꯐꯝ ꯍꯣꯏ ꯌꯥꯎꯗ꯭ꯔꯦ ꯂꯣꯏꯁꯜꯂꯦ ꯍꯨꯃꯥꯡꯒꯁꯦ